Kosem na loba class 12 ki fal ngasi lauthokre mahiroi chada 97.6 pass tawkre pau se paunen khon pau se dagi lokhochabani Council of Higher Secondary Education Manipur na loba class 12 ki exam ki result ngasi pungmari tarakpada lauthokre mahiroi chada 97.6 pass tawkibada Nupi mahiroi singna masing Hena Mai Pakhre ngasi exam result lauthokiba aduda science stream ki oina Government School Malenganbi Laisram Apokpo Roman Laisram Khurai Sajor lekai na ahanba school asimake yumnam kenika Apokpa Kumar Singha Kabram Awalekai na Anisuba Madi Finewood View School Rangolge Mayang Lambam Sanya Devi Kaksing Paji Lekai na Humsuba Takre Arts Stream gi oina Enlightened Knowledge Higher Secondary School ge Hoksom Saitajet Apokpa Karam Rena Kongpal Kongkham Lekai na Ahanba School Asimake Khaidem Renan Devi Apokpa KS Naubi Leifam Maiba Khulme Lekai Amasong TG Higher Secondary School ge Sapam Langlen Devi Apokpa S Devendro Maitei Sapam Mamang Lekai na Anisuba Madi Enlightened Knowledge Higher Secondary School gi Zenita Longjam Apokpa Longjam Ningthem Myang Imphal Thana ani Longbina ahumsuba position takre Myanmar dagi changlakpa refugee singna khunja sing phuba chaiba phaba punba hatna chingbagi thabak hengalakli haina CM da city iduna khangan khre laisio kaising pausi kanglaipak ki Meira pause dagi lokhachabani Bharat ka yumlo nariba Myanmar da hojik thokliba lana sina maram oiraga ain kaina Myanmar dagi changlakpa mitop singda akanno mijeng yengbinaba amadi masa masagi maramda athuba matamda halan khinaba 43 Fungyar SD Kendra gi MLA laisio kaisingna Manipur gi Chief Minister N Birenda ai General Piduna Kangan Kre Hairi. Chief Minister the Patient Kiba Aiba General Lu the Palibade, Myanmar Dagi and Kaina, Saliba Sahi, 2024 Ge, May Tang Taret Pawada, Sanglak Liba Musing Asi, House of Pawada, Kamjong District, Mio, Lisimangaga, Samri Yankai Taret Sure, Makoi Singi Manunda, Biometric Data Loba Lorba Singna, Mio Lisimanga, Samaga, Mudraga Umdo Shure, Hideba Myanmar Dagi Sanglakpa refugee singasi, Atuba Matamda, Masagi Maram Dam the Halan Kidaba Tarabadi, Palm the Hingsagi Todokayama, Makoina Tohalakani Hana Supale. CM the Pishin give a zero at the Palibadi, Myanmar the Kamjong district Sangsilagli refugee singasina, Palm the Todokia Toholok Patinare, refugee mitop singasina, Hana Lejaram Bakunja sing, Pu Saiba, Paba Punbaki Tabaks at Tarapadantana, Hat Pakitabak Powers at Taragli, Adubu, Makobu Paba Punba Toduna, Serak Piba Yadabagi Maramasi, Makoi the Barata Satnariba, Ainasi, Salaibi Yade, Maramaduna, High River refugee singasi, Masama Sagi Mayumda, Atuba Matam the Halanaba, Manipulingana, Lokat Pam Topa Tabak, Lokat Bio Hibasini. CM the MLA Laisiao Kashingna Pishin Kibasero Sida Maruina Palibadi Makoi Maramda Myanmar Halan Kibagolinana Kamjong district Mapam Singda Akan Basequity Miyang Makada Ngak Sen Bakitabak Satabio Masida Sunatana Indo Myanmar border Paringda Akan Basequity Tamduna Lamkai Wangmadagi Mito Mian Sasing Sangsilaktanaba Ngak Sen Bakitabak Sabsana Pakat Bio Hainaso Pali